하하우 잘하시라. 엄마 하하우 코게고. 아스. 하위 자드로바니 자디. 로, 엄마 밥먹게. 아두네 하위 자드로바니. 잘하시고. 체. Hoisha, lambidani. 저기다 슬라이럼들 멤버 라이 하는 게 내려보네. 아이주 오피스도 그닥 달라 이번이네. 다이렉터를 폰 핵 떠올까? 너무나 떠오르시네. Eh, sar office to muhaliro. 호이, 이마지스기 빠암 레이네. Sar adu bukari paunu. 하이앵디 디시 야오라가 거기에 부크리싱지 잭 동니 하이네. 아시다니네 루리세. 마니푸르게 아얌바 피시리 디파트먼게 꼽나 잉징가니 하이네. Sar adu di. 아코이 부크리싱제. 시중 nga 잭 동니 하이네. Sar adu di khisingdu yengsilok to ba yaroine. 하이앵게 마능다 부크리싱제. 컨디션 카르디 yentopo mathau tai. Hoisha. ता जावोइसु mayumdo len halamene. Manglenga igana sui kun kole office ki thuduri tu. Nang lambi de leiradi amutang halakone. Hoisha. Halakte yadre harabnina halakta redana sar. Sar me amang to chop to chorpudi akhoina khara hana advance oina jakselo bone phani sar. Yum yogdringai da hana sarna hana popi se yam phare sar. Hoisha. Ai lakcharge sar. Dada, kainom ta haijage ba? Kari hage aibano. Ibema. Aigi yoliba mana masingse khitang orsu leibe khuo. Aigi pofamse mafamsu sadrabanina kaya su sitre. Dada na kharadang orsu leibe khuo. Saurano hayeng lerege ko. Ai office ki thaba achin mam leireba. Aigi pofamse mafamsu sadrabanina kaya su sitre. Dada na kharadang orsu leibe khuo. Saurano hayeng lerege ko. Ai office ki thaba achin mam leireba. Khudak ta kapsalapoduna ai shu wakhalse kitang da phaw khantha hudre. Ai shibu minung siamna leitaba taramadra. Aina mo handuna chanu matamnadi. Madi leramdre. Itanda kanjaluraga wakhalse aina asu numaito phaurisina karige phare hayeng di soidana magi perform da satuna soidana lebirage ibema awa thabisi kya kya no ngarang nawandagi pot leidana hankhibado ai numaitadana asi nangi nanakta pot legina changine aina ngarang leidana hankhibado nang waraugan ko awa thabisi kya piyeba Awa thabido yankai tani. Oh, yankai neba. Adudi ani sei laukrage. Sel sita leire. Ai cherangam tadi pame. Bicharake. Yani laurage. Angang du gunung ai roiba. Adudi mo chalukhige ko. Hahaw charasira. Mama hahaw khokeko. Ai din hanu wakal bo irade.
소이ꯗꯅ ꯆꯨꯝꯒꯅꯤ ꯑꯗꯨꯛ ꯅꯧꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯅꯧꯖꯔꯤꯕꯤ ꯅꯪꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯋꯥꯊꯕꯤꯁꯦ ꯀꯌꯥ ꯄꯤꯌꯦꯕ ꯑꯋꯥꯊꯕꯤꯗꯣ ꯌꯥꯡꯈꯩ-ꯌꯥꯡꯈꯩꯇꯅꯤ ꯅꯪꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯣꯛꯈ꯭ꯔꯤꯕ ꯁꯤꯅ ꯑꯩꯒꯤ ꯀꯔꯝꯕ ꯋꯥꯈꯜ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯤꯁꯤꯅ 이봉아 그리노니 마시 양한시 와칼라마다 따오드나 레이리니 이봉아 하이 이봉아 에 이마 그리노니 아이나 nga 사이드 까우리세 따드러 낭보 그이더라게 봐 nga랑수 오피스 할라가 응응도나 레이 싹수 싸워야 돼 그이더라게 하이바니 이마 ꯑꯩ ꯑꯪꯀ ꯑꯃ ꯌꯥꯝ ꯀꯟꯅ ꯍꯣꯠꯂꯤ 그리 앙까 마 양간나 호리바 ꯐꯣꯜꯁꯦ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯑꯟꯁꯔ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯈꯪꯉꯀꯥꯟꯗ ꯑꯩ ꯏꯃꯥꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯅꯪꯒꯤꯁꯤꯕꯨ ꯀꯔꯝꯕ ꯑꯪꯀ ꯑꯣꯏꯖꯥꯠꯅꯣꯅꯦ ꯍꯦꯂꯣꯏ ꯑꯣꯛꯅꯔꯛꯄꯒꯤ ꯑꯪꯀ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯏꯃꯥ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯣꯠꯂꯤꯕ ꯑꯪꯀꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯑꯪꯀꯅꯤ ꯏꯃꯥ ꯌꯥꯝ ꯂꯨꯕ ꯑꯪꯀꯕ ꯑꯗꯣ ꯍꯥꯏꯔꯛꯑꯣꯗꯅ ꯐꯣꯔꯃꯨꯂꯥꯗꯣ 이마가네 ปุ่ꯟꯅ ꯍꯣꯠꯃꯤꯟꯅꯔꯁꯦꯕ ꯏꯃꯥ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯆꯨꯝꯅꯒ ꯃꯥꯟꯅꯗꯕ ꯐꯣꯔꯃꯨꯂꯥꯅꯤꯃꯤ ꯑꯁ ꯆꯨꯝꯗꯕ ꯑꯃ ꯌꯥꯎꯔꯤ ꯏꯃꯥ ꯌꯥꯔꯦ ꯄꯥꯈꯪꯁꯦ ꯂꯤꯁꯜꯂꯛꯑꯗꯤꯅꯦ ꯀꯣꯛ ꯕꯦꯔꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯅꯤ ꯂꯩꯅꯥꯗꯣ ꯍꯦꯟꯖꯟꯗ꯭ꯔꯤꯉꯩꯗꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯎ ꯌꯨꯝꯁꯤꯗꯅꯦ ꯃꯤ ꯍꯦꯟꯕ ꯐꯩ ꯑꯗꯨꯅꯅꯦ ꯏꯃꯧ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯑꯄꯥꯝꯕ ꯅꯃꯧꯗꯨ ꯊꯤꯕꯗꯅꯦ ꯐꯣꯔꯃꯨꯂꯥ ꯆꯨꯝꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯆꯨꯝꯗ꯭ꯔꯤꯕ ꯅꯪꯅ ꯊꯤꯕ ꯍꯩꯇ꯭ꯔꯒꯅ ꯑꯩꯅ ꯊꯤꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯑꯩꯅ ꯑꯄꯥꯝꯕ ꯄꯨꯁꯜꯂꯗꯤ ꯏꯃꯥ ꯌꯥꯔꯕ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯏꯆꯥꯅ ꯄꯥꯝꯃꯦꯅ ꯄꯣꯔꯛꯑꯒꯗꯤ ꯏꯃꯥ ꯌꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯈꯟꯅꯍꯧꯕꯗꯤ ꯐꯩ ꯄꯨꯟꯁꯤ ꯂꯩꯃꯤꯟꯅꯗꯧꯔꯤꯕꯅꯤꯅ 이반이 기땅 칸하고디 파이다나 이마나 아이시수 좀 미니 아두고 이마 아이는 칼리브 누피시수 아씨 베라 함까 까리데 이마 까리노 베라 하모 까 해보보 마샤데 액다 해부수 야다바 아씨 풍독보수 감드리바 난다기니 마이 마땅다기 내는 웅웅드나 레이리시 파무 파마디 하이로 가이노 이마수 마땡 빵게 누파나 누피다 누시 하이바부 까리 까이게 아씨 아두수 좀 메베 이마 하이도 파캉나 레사비다부 야다바 미야우리 해베 이마 까리노 야드리바보 컹데 따남 짜짜로이도리데 이마 마기 마팜도 누시 하이도시 아씨 얌루도리데 이마 감동노 마가 텍너루이누 요레다 마게 와바 삭담드나 헤나 마부 누시할레 누시 하요 하이라가 아와바 목다우르 이시다 다생나 누시바디 안 파오레 이나 까라 콘드라수 야이미 낭나부 파마디 이마이 사이다 하이로시 아이네 이마우 파메바 아이나 하리세 문나 칼로 그이노 코이마다 아이나 하이키 매암도보 파자나 마부 까나노 까리노수 캉마수 나띠 아이기 담모이도 숨 파오보세 이딴다 간자바니 아두가 까리게 아이나 이마다 아두부 마이액 생나 마부 까나노 하이바디 다시나 캉나보 하나라게 아두가 한감지수 불러 합전비로 한감시 뿐나 합절로 하이로 헐 너의 합전비로 ngasi디 angang udena uda 좀 내심 황제번이고 안강도 이보까 레하우라바 윰다 윰시부 스와이데기로
ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯣꯔꯦꯗꯒꯤꯅꯤ ꯃꯣꯔꯦꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯕꯣꯛꯀ ꯄꯣꯛꯃꯤꯟꯅꯕ ꯏꯕꯣꯛ ꯑꯃ ꯁꯤꯗ ꯂꯩꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯣꯛꯀꯤꯗ ꯂꯩꯕꯅꯦ ꯍꯟꯗꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯌꯨꯝꯗꯨꯁꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯂꯞ ꯄꯨꯟꯅ ꯏꯕꯣꯛꯀꯤꯗ ꯂꯩꯔꯤꯔꯣ ꯅꯠꯇꯦ ꯏꯆꯥꯁꯤꯒꯅꯦ ꯏꯄꯨꯔꯣꯏꯕꯁꯨ ꯍꯟꯗꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯕꯣꯛꯀꯤ ꯌꯨꯝꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦꯗꯅ ꯀꯣꯟꯁꯝ ꯏꯕꯦꯝꯍꯟ ꯀꯧꯕꯅꯦ ꯈꯣꯟꯁꯝ ꯏꯕꯦꯝꯃꯜ ꯈꯨꯟꯁꯤꯒꯤ ꯑꯋꯥꯡ ꯈꯨꯟꯗꯣꯟꯗ ꯂꯩꯕꯅꯦ ꯈꯨꯟꯁꯤꯒꯤ ꯑꯋꯥꯡ ꯈꯨꯟꯅꯣꯟꯗ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯂꯞ ꯄꯨꯟꯅ ꯏꯕꯣꯛꯀꯤꯗ ꯂꯩꯔꯤꯔꯣ ꯅꯠꯇꯦ ꯏꯆꯥꯁꯤꯒꯅꯦ ꯏꯄꯨꯔꯣꯏꯕꯁꯨ ꯍꯟꯗꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯏꯆꯥꯅ ꯎꯪꯗꯅ ꯂꯩꯔꯤꯁꯦ ꯃꯥꯅ ꯈꯟꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯎꯪꯗꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯀꯨꯏꯁꯜꯂꯛꯑꯦ ꯅꯪꯅꯦ ꯎꯪ ꯂꯩꯅꯥ ꯅꯥꯅꯤ ꯅꯪ ꯎꯪ ꯂꯩꯅꯥ ꯅꯥꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯁꯣꯏꯗꯅ ꯎꯪ ꯂꯩꯅꯥ ꯅꯥꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯏꯃꯥ ꯑꯩꯁꯦ ꯅꯥꯔꯕꯅꯦ ꯅꯥꯔꯅꯤ ꯅꯠꯇꯦ ꯑꯩ ꯃꯥꯏ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯀꯦ ꯈꯜꯂꯦꯗ 이붕아 ꯅꯪꯅ ꯑꯗꯨꯝ ꯈꯣꯏꯗꯥꯔꯤꯕ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯅꯨꯡꯁꯤꯌꯦꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯁꯦ ꯀꯩꯅꯣꯝꯃ 이소이 ꯁꯣꯏꯗ ꯆꯨꯝꯗ꯭ꯔꯣ 이마ꯅ 하이세 이마나 하이드스 ꯆꯨꯝꯃꯤꯅꯤ ꯑꯩꯁꯦ ꯑꯟꯁꯔ ꯑꯃ ꯏꯇꯧ ꯇꯧ ꯌꯥꯗ꯭ꯔꯦꯕ 이마 이붕아 이사나네 ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ 이마ꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ 이마ꯗꯅꯦ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ 이마 ꯆꯠꯂꯒꯅꯦ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ 이마나 ꯆꯠꯂꯁꯨ ꯌꯥꯔꯣꯏꯕ ꯌꯥꯔꯣꯏꯗꯕꯗꯅꯦ ꯑꯩꯅ ꯃꯥꯕꯨ ꯈꯣꯏꯗꯥꯔꯨꯔꯤꯕ ꯅꯨꯡꯁꯤꯔꯨꯔꯤꯕ 이마나 ꯆꯠꯂꯁꯨ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯄꯣꯊꯥꯔꯨꯔꯒꯦ ꯀꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯨ ꯑꯩꯁꯨ ꯆꯃꯝꯅꯔꯦꯗ ꯑꯩꯅ ꯆꯠꯂꯒꯁꯨ ꯍꯥꯏꯕ ꯌꯥꯗꯕ ꯃꯥꯅꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯀꯌꯥ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯤꯅꯣꯅꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯖꯥꯠꯂ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗꯨꯅ ꯇꯥꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤ ꯈꯪꯕꯅꯤ ꯍꯥꯏꯕ ꯍꯣꯏꯕꯣ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯏꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤꯗꯣ ꯃꯣꯔꯦꯗꯒꯤꯅꯦ ꯍꯥꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯅꯤꯡꯗꯅ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯦ ꯑꯩꯁꯦ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯅꯦ ꯉꯁꯤꯗꯤ ꯃꯥꯁꯨ ꯄꯣꯠꯐꯝ ꯐꯝꯃꯝꯗ꯭ꯔꯦ ꯃꯥꯁꯨ ꯂꯩꯔꯝꯒꯗ꯭ꯔꯅ ꯆꯝꯅ ꯁꯨꯝ ꯆꯪꯖꯔꯛꯄꯅꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯗꯥꯛꯇꯔꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯠꯈꯤꯕꯅꯤ ꯅꯪꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕ ꯍꯣꯏꯕꯣ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯃꯄꯨꯔꯣꯏꯕꯗꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯤꯅꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯜꯂꯕ ꯃꯕꯣꯛ ꯑꯩ ꯅꯠꯇꯅ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯒ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯤꯅꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯜꯂꯕ ꯃꯕꯣꯛ ꯑꯩ ꯅꯠꯇꯅ ꯅꯪꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕ ꯍꯣꯏꯕꯣ
ꯏꯁꯣꯔꯒꯤ ꯈꯣꯡꯐꯝꯁꯤꯕꯨꯗꯤ ꯑꯅꯤꯃꯛ ꯍꯥꯡꯉꯤ ꯑꯗꯨꯒ ꯍꯣꯔꯦꯟꯅ ꯀꯔꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪ ꯂꯣꯏꯁꯜꯂꯕ꯭ꯔꯣ ꯅꯪ ꯊꯕꯛ ꯆꯠꯇꯣꯔꯕꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏꯗ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯑꯗꯨꯗꯤ ꯏꯃꯥ ꯅꯍꯥꯟꯒꯩ ꯐꯣꯡꯗꯣꯛꯄ ꯉꯝꯗꯒꯩ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯃꯛꯄꯁꯦ ꯉꯁꯤꯗꯤ ꯅꯆꯥ ꯍꯦꯛꯇ ꯈꯤꯇꯪ ꯈꯪꯍꯜꯂꯨꯔꯒꯦꯅ ꯈꯜꯂꯦ ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯣ ꯏꯃꯥ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯏꯅꯦ ꯁꯨꯝ ꯐꯨꯝꯗꯨꯅ ꯊꯝꯕꯁꯦ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯅ ꯌꯥꯔꯒꯅ ꯌꯥꯔꯦ ꯌꯥꯔꯛꯇ꯭ꯔꯒꯅ ꯌꯥꯔꯛꯇ꯭ꯔꯦ ꯏꯃꯥ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦꯅ ꯈꯜꯂꯦ ꯏꯃꯥ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯁꯥꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯗꯨꯗ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪꯗꯤ ꯃꯁꯛ ꯇꯥꯛꯄꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯐ ꯐꯠꯇꯗꯣ ꯏꯃꯥ ꯏꯆꯥ ꯇꯥꯟꯅꯍꯧꯅꯤꯗꯅ ꯏꯃꯥ ꯌꯥꯔꯦꯁꯦ ꯍꯩꯃꯥ ꯑꯐ ꯐꯠꯇꯒ ꯑꯝꯇ ꯇꯥꯟꯅꯔꯒꯨꯝꯁꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦꯕ ꯏꯃꯥ ꯅꯆꯥ ꯃꯪꯒꯣꯜ ꯑꯣꯏꯖꯔꯛꯀꯦ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩ ꯏꯆꯥꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯏꯗ ꯕꯨꯡꯉꯣ ꯐꯠꯇꯕ ꯏꯁꯤꯡ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯐꯠꯇꯕ ꯏꯁꯤꯡ ꯄꯥꯏꯔꯣꯏꯗꯕꯅꯤꯀꯣ ꯆꯥꯆꯥꯅꯦ ꯄꯥꯏꯕ ꯌꯥꯗꯦ ꯆꯥꯆꯥ ꯆꯥꯆꯥ ꯑꯩ ꯅꯪꯒꯤ ꯄꯣꯛꯐꯝꯗꯁꯨ ꯆꯠꯆꯔꯨꯔꯦ ꯄꯣꯛꯐꯝꯗꯁꯨ ꯐꯝꯃꯝꯗ꯭ꯔꯕ ꯅꯪꯒ ꯎꯅꯅꯤꯡꯗꯅ ꯌꯨꯝꯁꯤꯗ ꯆꯪꯖꯔꯕꯅꯤ ꯌꯨꯝꯁꯤꯁꯨ ꯍꯥꯟꯅ ꯈꯪꯅꯕꯅꯤꯅ ꯑꯩ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯆꯪꯖꯔꯕꯅꯤ ꯀꯔꯤ ꯊꯕꯛꯀꯤ ꯃꯐꯝꯁꯤꯗ ꯏꯕꯣꯛꯁꯨ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯄꯣꯐꯝꯁꯨ ꯐꯝꯗ꯭ꯔꯕ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯏꯕꯣꯛꯄꯣ ꯑꯏꯪ ꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯁꯨꯝ ꯂꯣꯛ ꯈꯨꯅꯥꯏ ꯇꯧꯕꯅꯤꯗ ꯏꯕꯣꯛꯇꯣ ꯅꯍꯥꯟ ꯑꯩꯅ ꯊꯦꯡꯅꯕꯗꯁꯨ ꯃꯁꯥꯗ ꯁꯣꯟꯅ ꯎꯔꯦ ꯗꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯅꯍꯥꯟꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯏꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯩꯅ ꯍꯥꯏ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯀꯔꯤ ꯃꯔꯝꯒꯤ ꯋꯥꯔꯤꯕ ꯑꯩꯒꯤꯗꯃꯛꯇ ꯋꯥꯐꯝ ꯊꯣꯛꯇꯦꯅ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯋꯥꯔꯤꯕ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯨꯅꯨ ꯀꯣꯛꯇ ꯋꯥꯏ ꯆꯤꯟꯅꯕꯅꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯕꯣꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯪꯉꯤꯅꯣ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯑꯩꯅ ꯈꯪꯅꯤꯡꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯕꯣꯛꯇ ꯍꯪꯈꯤꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯂꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯠꯂꯦ ꯗꯥꯕꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯅꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯗꯥꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯗꯦ ꯏꯕꯣꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯄꯜ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯆꯤꯟꯕꯥꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯤꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯏꯆꯤꯜꯁꯤꯅ ꯑꯩ ꯈꯪꯉꯦ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯑꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯀꯅꯥꯝꯇꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ
ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯅꯤ. ꯏꯆꯥꯒꯤ ꯏꯆꯥꯒꯤꯗꯃꯛ. ꯄꯨꯟꯁꯤꯁꯤꯅ ꯂꯥꯏꯕꯛ ꯐꯗꯅ ꯃꯊꯪ ꯃꯄꯣꯛꯇ ꯄꯣꯛꯄ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯖꯈꯤꯀꯣ, ꯅꯪꯕꯨ.